अहानबद पावमना कुकी नुपी सिंह चीफ मिनिस्टर लाप ngaikhre सेनापति डिस्ट्रिक्ट पांगथोकपा लियांगमई सागांगी 2024 फेस्टिवल द मणिपुर की चीफ मिनिस्टर नौथुम बेरेन सिंह सरुक याब लाखनी है पावमद युमफाम ओइरगा कुकी नुपी सिंह गमगिफाइड कमिटी ऑन ट्राइबल यूनिटी कोटूना अकन वार्निंग तौदना कुकी एरिया चीफ मिनिस्टर चंग यारो है फोंदोप लेख्रबनी मसिंग यामलब कुकी नुपी सिंह प्रोटेस्ट अदु ngarang ayuk sarona pung 8 dagi sataba hawga loinana national highway da cm lakpara haina kupsen sen aduna lekhi hairi nupi sing sigi khongjang adu santi oina sataki amasum highway traffic natraga laloniti ki thabak ta apan mamada pi ki haina su paw na makhatari atop paw mana sorepa gi anti drug task force na drug sizinaba nahan ni phu fagatuna wakal tamina khreari सोरेपा की एंटी ड्रग टास्क फोर्स न मयाई का बचिंजाक लक्षण बमदी चाब थिंबी खोंजंग लेप्तना सथदुन लाखपी सरव अमोइना ngarang lop asigi टास्क फोर्स न इम्फाल ईस्ट डिस्ट्रिक्ट की काइराव दगी ड्रग सिजनब मियोई निफगतुना वखल तामिना खरेदी अमरोमदना निंगोल सकौबगी मंगोइना कुकी मिलिटेंट सिंगना ड्रोन बमिंग सथरखिबा ngara nungthel pung mariga minute kolom taban imphal west district ki lamsang police station ki manusangba kadangba na drone season aduna bomb gi attack sathrakre press na khunjasin dagi phangba paw gi matung inari drone season aduna bomb thadarkhiba da kadangban me lekai da leiba okram jugin sei humfu ga mapan kauba miyo emagi yungi saksang me ar ta aduna pokai ki aduma bomb pokai ba matam adura saksang me ada miyo emata leihauda bana asu open yob gi paw di leiti खुंजासन उबगी मतुंगिना ड्रोन अमा मफम मदुर पाइसलकुलगा बॉम अदु थादरमलगा खुलै थुना अमुक पाइखियारि मसिन मरम ओरे खुंजास मिपाइना बदगी सफगदा मफमदा तासिनदुना लैबा हौनारे मनाक नकपदा लैबा सिक्युरिटी फोर्स मरि खुनगाकपसिंगना सु मफम मदुर थोमजिनदुना मखाताना ngaksinbagi thabak sathapa hokre haina spauksna makaताना फोंदुरकली मणिपुर टॉप चैनल की मैकेडी की मरुइबी ई पाउक्सिंग म्यामना थमजगी हानबद कुनगा मंगा सुपर वर्ल्ड साइट डे 2024 डिजिटल प्लेटफॉर्म की मपान तांगबा हेलकपना हक्सेल साउन अकायबा पिरकली डॉक्टर रंजन मियोइबना हिरम कुदिमक डिजिटल प्लेटफॉर्म की मपान तांगलकपना मिट अमदे हक्सेल द साउन अकायबा पिरकली हैना हेल्थ मिनिस्टर डॉक्टर सपम रंजन फोंगोख्रे मिनिस्टर रंजन वाफम सिंग असि इम्फाल की सिंगमैरोंग द लैबा क्लासिक ग्रैंड डे द पांगतोकिबा कुनगा मंगा सुपर वर्ल्ड साइट डे थरम द फोंगतोकिबनी नेशनल प्रोग्राम फॉर कंट्रोल ऑफ ब्लाइंडनेस एंड विजुअल्स एम्पावरमेंट NPCPN BI नेशनल हेल्थ मिशन अमदि डायरेक्टरेट ऑफ हेल्थ सर्विसेस मणिपुर सिंधुन पांगतोकिबा थावरा मधुर डॉक्टर एस रंजन मणिपुर लेंगा की स्पेशल सेक्रेटरी हेल्थ होंगयो ओसंग डायरेक्टरेट ऑफ हेल्थ सर्विसेस की डायरेक्टर डॉक्टर ओइनाम सना हनबी अमदि नेशनल हेल्थ मिशन मणिपुर की स्टेट डिविजन डायरेक्टर डॉक्टर एम दिनेश न मथंगसिना चीफ गेस्ट प्रेसिडेंट अमदि गेस्ट ऑफ ऑनर ओइना सरुक याखी थौरा मधुर चीफ गेस्ट की वरोल पीरदुना डॉक्टर मिनिस्टर डॉक्टर सपम रंजन हाई थबक थोरम खुदिमा असि डिजिटल प्लेटफॉर्म की मपान तानकली आइखोगी लाइफस्टाइल स्क्रीन टाइम हेंगलकपना मतम ओइरगा मिट सोकपगी साइ हेंगतनब मसाक साउनै ओइरि लोइनना आउटडोर एक्टिविटीज हंथरकपना हक्सेल साउन अकायब ओहलकली हौजी इमुंग खुदिमक्ता अंगांग थेंबदा मोबाइल पीरगा थेंबगी सतनाबे मनाकली मसी अफब खुदम ममनथि आइखोगी लाइफस्टाइल असिदा स्क्रीन टाइम हेंगलकपा सिना मिट की प्रॉब्लम लोइनमक मयुनब याबना सांग नाइना मिट येंगथोकप मथोकताइ मसी अंगांग सिंगसु यामना मरु ओइरि मिनिस्टर मखा ताखिबद स्टेट असिगी ओइना कैटरेक असि यामना अलार्मिंग ओइरकली NPCPN BI मखारा स्टेट लेमना डिटेक्शन अमदि ट्रीटमेंट तौबगी खोंथांग लखली हौकिबा कुमजा इंग्लिश सिंगनिगा कुनगो हुमदोय कुनगो मरी की ओइना स्टेट असिगी ओइना कैटरेक डिटेक्शन एंड ट्रीटमेंट की टारगेट अदु सादा मारफुदगिना मौद्रा एक्सेप्ट तौबंगखि सलिबसे इंग्लिश सिंगनिगा कुनगो मरी कुनगो मंगा सिदा सादा मौद्रादगिना मौद्रागा मंगा यौना बहोनमिनसि लैंगाक लाइदिबसि मियामगी बेनिफिट अमदि वेलफेयर की दमक्तनी लैंगाना हौजी होलिस्टिक हेल्थ केयर सिस्टम पीनब होनरकली प्रिवेंटिव अमदि ट्रीटमेंट तोंगान स्कीम सिंग हौदोक्तुना खुदोंचाबा फंगली हाइनसु मिनिस्टरना फोंदोखि थौरामदुर नुंगी वरोल पलदुना NPCPN BI की स्टेट नोडल ऑफिसर डॉक्टर विक्रम खोसनाम हाई मालेमसी डिजिटल दा खुमांग चौक्षलकपगी इरोइनना कोविड पेंडेमिक लाखिबदगी मिपुम खुदिमकी लाइफस्टाइल स्क्रीन टाइम खंगेन हेगलकली WHO na kumza English singa yankai फावद मलेम की अपन मिसिंगी सार यांखै अनौ उपकनी हाइना पारी
India की ओइन अपुन ममीसिंग सामगा कुंथ्रा गोमदोई मिलियन लेबसिदा मिलियन तरागा मथुइदा मिट उदबा मदी ममी सेंग उबा ngamdabigi khudong sadaba mayong haina phongdokhi ngasigi thora madu ahal oiraba amadi mairoi singda anok yenthoki loinana school mairoi singi eye screening su pangthoken su paus ta palakli atopa paomana KCP gi lantheng mina se aikhoi phongkhre kanglaipa communist party KCP na tha taru ki puthokpa lantheng mina se aikhoi ningtham pantha nga su puthokre haina aina thingkraba lahorop asigi information and publicity ki secretary in charge s mangal thadorakpa sirol amana phongdorakli sirol sina hai handaki ningtham sephong asida tungan bi hiram tararom yauri hiram singa dudi editorials aikhoi gi miyam na satkadaba amata ngairaba asumba lambi aikhoi isa loi chankhrabasu loilam laingakron yadaba loi masa haibudu oigudabani kunsuba MFL gi Rising Day KCP MFL gi Military Affairs Committee na miyam na pizaba pausal Marxism khangminasi imperialism na sakhwatri balaibak singda leiba miyoi koti kya gi isupi loktak ngami gi tungdo oirakadaba phibam mangtharaglaba mitei gi sanabi nupi gi sinphamda thumsaba madi sapusaba understanding Frederick Jameson's 5 decisions capitalisms and Marxism's reflections on environmental challenge in Manipur, Assam Rifles, D-Roads in the Army Amadi, inaugurations of the first Manipur State Assembly on October 18, 1949 gi hiram sing yauri anisu pausda makhatana phongdorakli makasa tharakpo oina atopa paamna reserve forest lakthokpada langthabal khawpum singthak amasum singkha yawhan yaroi Manipur lengan reserve forest oina lakthokpada haibok singda lairiba langthabal khawpum langthabal singthak amasum langthabal singkha hairiba kaboi rongmai gi khul ahum asi yawan bi yaro haina Zeliarong United Committee Manipur Valley na akan bo wapam thamnaki ngasi Imphal gi namdalong da pangthokpa paw gi mifam amada Zeliarong United Committee Manipur Valley gi president Maibon Phawmai na phongdokhibada kaboi rongmai hairiba furubasi Manipur gi yellow furup ama oina ningthau haktagi khunai sid asabu thaudang nodun lakpi Langthabal khawpum langthabal singtha amasum langthabal singkha hairiba khul ahumasi kumza English nga maga satreka mapandagi English nga maga satreka nifuga nipan phawba Manipur da pan khiba ningthau pamhaibana ayaba piduna khundahan khibani masi puwari na khudamni Manipur lengang na haibok singbu reserve forest oina lakthokpada khunja singna ayet papiroi adubu lengak na su Manipur gi puwari bu ikai khumna bagaloina na ningthau na piramba ayaba sigi mayokta karigumba makal gi thaba amata tawrakloi haibi gi thajaba khunja na thamli haikhen su paus na makhatari atopa paamna huakat mifam ring road project na puwari gi sagona raglaba ipumpat manghanba yaroi Ring Road Project na puwari ke sagon naraklaba ipumpat manghan bi yaro haiduna khurai ponsam lai kaiga lairam khonang khongda ipumpat laifam len kan balup na sinduna wakat mifam satakre pat asige akoi bada tariba miyam yauna satakhiba wakat mifam madu saruk yaraduna ipumpat laifam len kan balup ki president Hizam Rajkumar hai Manipur gi sakwa thorang gi damak ring road sem lagani tabdi yamna harau zakhibani adubu puwari ke sagon naraklaba Puyada Pau Yoriba Lepamlen Kasu Ladiba Ipumpat Punjinana Bohonara Simak Lebaktivani. Instead, the Sagadoriba Ring Road as in a Pigadoriba Kanava the Mangs of Adu, Hana Nainabama Toktai, Maduna Taduna, Mi Kung Natava Natana Part as Yakoiba Tariba Miamna, Ising Sisinariba Mamabu, Punjinduna Lambisiam the Bohonara Quasi Ganning. Ring Road Project in a Pumpat so on Vigano Haiduna, Lenga Amadi, Marie Nevasingda, Hana Mamang, I Bestiral Carapishinduna Miam, Hides of Selectravani. New Evening, but the Sara Marfudi is singing Matok, Heidi Basi, Heidi Bani, Madame sitting a city, missing Hengalafona Pokrikaya, Maxilaki, a Sigumasera Sita Mioyaki Punsi, Hingan with the Mating Pangduna Laklibi Pumpat, Punjina Bohona Piare, Shantara Madis the Legana Maxilaki parts and Kanana Basanksi live Kongtang Ipumpat Yaudabra, Namfu Pumpat, Punjina Bohona Liberty, Mishimina Power Torok Henning Aliti, Part as Sikanana without Miam Akan Makongzan Kasanksi Lakani Haiken so Paus the Makatana Fundorakli Makasa Tarapo in a Kanglai Paki Maira de Gilakosaraga, Siam Berena Manipur Kanana Barat Langaka Takshin Mangam Dribakari no have editorial Miam the Tamzari. Manipur talk Libisai Amaga Tatare Helaklava Kanglup Anigi Satirava Lalasi Horik Pam
asi Manipur gi Minister N Birena war on drug ki khongjak mai pakna sanction na bohon rakpadagi Kuki militants na Manipur lenga amasung miyam gi mathakta landarakpani haibasi Minister na yamna masa khaina mayek sina khudam changnam kya piduna han phongdok laikhre adubu CM Birena phongdok liba asumbu wapum asi Bharat ki Prime Minister Narendra Modi na manada hapidre haibasi hausu oiriba Manipur gi phipam asina mayek sina taksare habihe CM Birena Manipur gi singi sarukta kokthokduna popi thaba thingduna umang kanana bo honarakpa Manipur gi ain kaina sangsilak liba illegal immigrants sing khandoknabagi thabak paikhatna bo honarakpadigi Manipur ain kaina sangsilaktuna khundaduna laisinkraba sin Kuki narco terrorist singna Manipur lenga amadi Manipur miyam gi mathakta landaraktuna Manipur kangkhong se hankibani oiriba phipamasi Bharat ki Prime Minister Narendra Modi Union Home Minister Amit Shah amadi atai Union Minister sing loina khanglamgani haina khali aduba asengba asumba asi khangna Manipur thugaina bhona riba mission praja singi mathata nongmai amadi bomb kapsinduna miat mi puncha tharakpadana thana yumli sing kya mai thaduna manghalakli ba Kuki terrorist sing asi Bharat lenga na takthokna bagi thabak lakhotna laithui CM Birena su kari gi damakta Bharat lenga na thoksadana laithokli bano Manipur kanana ba pekhatpham tokko thabak sing adu sapsana lakhotri ba kari gi no haina Bharat ki Prime Minister gi maphamda wahi ama phawba haijaba ngamdre aduna hauzik Manipur miyamna wanariba mihat mipun kya thokli basi Manipur lenga na pangmandabadagi mamingtigi oina lengak session tawbadagi thokpani habihe hauzik su Chief Minister na nupa thokna Manipur thugaina basiliba Kuki militant singbu Bharat lenga na kari gi damakta Manipur gi takthokpa ngamdribano aduga aduba matamda takthokpagi thabak paikhatlu haina isang thona haibatai maduna tana CM Birena pangdabagi mong lawduna CM gi phambu mikaduna leiba tarabadi Manipur da thokliba lal solution mangamrai maduna CM da Manipur kanaba lokholakliba asaba khongthang asi Bharat lengakta mayek singna khanganduna Manipur kanana ba thaba adu Bharat lengana athuba matamda thaba oina pangthokna ba hona phamthu eba kanglai paki mairagi editorial mayamna thamjari Makasa tarak poina to papauna popu kuidriba angang mapana yonthoklambadagi rescue tawkhre Assam gi Dhemaji district ta pokpa numit kungamak ta ngariba angang mapana yonthoklambadagi Child Welfare Committee na rescue tawkhre District Child Welfare Committee gi chairperson Rupali Deka na phongdokhibada Assam gi Dhemaji district gi sinmi oiba lairaba miwemana maki masabu yonthoklamani angang nupi masa si Assam Medical College sahi sigi October 3 ta pokhi angang si hek popaga mapa oiriba Budiman Bora Hospital dagi sakhi maki imung manung asi yamna lairabi mungni angang si hospital dagi mamana pukraba matung yonthokre haibigi report ama Child Welfare Committee da lakhi complaint ama su committee asi da phangki committee asi na angang sigi mama mapa nimak lakna ba khanki adubu lakhi thi numit kunga mangani mukta ngairiba angang du lupa Lising kuntrada pegu suharia ko bamiyo mana yonthoklaga leiramki Child Welfare Committee gi team na anga du rescue tawki sila pathar da leiba doctor amagi mayum da anga du thamdam khibani police na case ma lokot paga loina anga du gi apokpa madi apokpi anima pha baga loina investigation sa thari logi wang da sa tharamba thawong sigi damakta makhata thabak sing pakhatna ba sem sari anga asibu lairam liba miyoi sing adu su phare case asigi investigation makhatana sathari haidin su paus da makhatana spalaki tenta kwato pa pawamana French ambassador digi mobile huran khiba miyoi mari phare French ambassador Thierry Methona New Delhi gi Chandani stock market lakbada mobile phone huran khiba digi complaint torba matuna miyoi mari phakre hari Official amana phongdorakpada Delhi gi Chandani stock market ta French ambassador Thierry Metho amadi maki loina bina satlingai matamda miyoi khrana furi khawdagi mobile huran kibani mobile phone huran kibagi matangda Thierry na Delhi police ta complaint ama tawbaga loina online FIR file tawkhen su paus ta makhatari ado hausukuina di mya paus mata sa lusinjarage masu mya puna no update ngaminasi